Hengdep Subdivision gi lenga ki official sing office ka da badagi kunja sing da piyong sa da basaw na mayuk na re. Masung hayeng Imphal da Prime Minister lakadori pa kongsat ki damak siyam saba si Minister yung singkre. Hauzi pau sandok na pizari. Sing amadi tam sab manana saukot nanaba lenga na thorang kaya paikat labasu Chusanpur district ki Hengdep subdivisional headquarters ki SDO digi hauraga makha tabi staff amata masage leifam chokpa office ta laitaba digi Hengdep ki khunja sing kudong sa daba mayok nare residence certificate digi hauraga maru eba thabak ki che sang lokthok nanaba kilometer humpugani pan lapna Chusanpur district headquarters da laktuna nimit nini kai thoktuna sanari mafam adugi lenga ke loisang sing napi singnang kaya na songjin duna leire hiram sita pawdam ama Hausi aina lejiri mafam asi Hengdep subdivision gi subdivisional headquarter ma oriba SDO gi office makta dani SDO office asi mathau tawdabana maram oraga kari awaba mayoknari kari khudong chada kya thengnari haibadu village ki music gi khoi punna khaminasi function tawbase electric khaktani ba police so letre SDO so function tawdre kota mayam sarga smai free da adum lere kai so function late tawba letre Sangsilariba complex asi SDO na lairamba adugumba complex ni lairamni ba SDO office complex asi laifam thokpa structure matik chana lairagasu SDO laitaba nambaram oiraga Hengdep subdivision asi difang oiraba adugumba subdivision amaga pangkhak oidun lairamli Moy SDO department se Republic Day ga independent da lai ate da di kaya laktre hojik Chusanpur da phame adudi Chusanpur tana chatlaga na khoi che sang lokthokpagi podi tawbra kamai taw adumai tawi sida Assam Rifles seirambagi khudam changdam khara phangi karmai tawna hariba jaga sida Assam Rifles leirambagi pot leiguna hojik se rongai matam da mu lagi drang hak di thok khare hojik kan se fiber cut so amata su letre me chak pak kanda dum yenga dum lere ising leraga di khara tawraga dum loire mi mayam oibna ising su yamware MLA lak pasi account toba ngame andaki MLA se ma karak pasida tara mari wai la adu orasu atei MLA hina ma se yam la adu orasu kai so function late toba later koina ningba se subdivision headquarters se matam cha na ko matam khuding da dum phamba department khuding se dum lehem ningba dum pami adubo ekoi kungi authority ma na di matam khuding da dum office da su haibani acho sangsing da su haibani adubo moi di phayana phamba ngamdre ekoi awa se sini matang asidani ching amadi tam animak thong manana chakot kadabani hairasu chakot anabagi damakta matam gi panba laingak singna chakot thorang gi thabak ya paikhatlabasu Hengdep subdivision asigi subdivision headquarters si mathau tawdabata natana subdivision ama oibagi laifam thokpa karmasari sing leite police leite subdivision asigi khunja singna ngasi phawba laingak na piriba kanaba sing phangdana lakli subdivisional office asi mathau ningthina tawhanduna manung hadina leiba khunja sing asigi phangpham thokpa kanaba sing matam chana phangan baibasi khunja sing ya pamboiri ICB pawgidamak Gyanasur Yungkhaibam Hengdep subdivisional headquarter Chusanpur district
Manipuri ki oina tha asigi tang taraga mathoi amadi taraga nipanda pangthokkodoriba 33 suba Lok Sabha election ge BJP gi vote khomnaba hayeng Bharat ki Prime Minister Narendra Modi Imphal da lakadoriba asida miyam gi mifam pangthokkodoriba hapta kangjebungda Housing Sem Sabgi Tabak Kana Satari, Sem Sariba Singh Chief Minister Nongthombam Biriana Yengsen Kre. Hayeng Tilpung Ahum Tapa Matamda Bharat ki Prime Minister Narendra Modi na Imphal da Hek Tunglabaga, Hapta Kangjebungda Miyam gi Oba Mifam da Wangangani. Prime Minister ki Kongsat ki Mangwinana, Hapta Kangjebungi Akwebada Security Personal Signa Akan Mamong da Section Tarang Lokatli. Se Minister na Paumu Singda Miyam gi Mating dagi Hayeng Tharam Asi Mio Lising Yankai Hena Lakani Haibat Hazai Miyam na Prime Minister Bo Taram no Opagaluina Mahaki Pauzel Tamina Se Haike. Election Code of Conduct Labanina, I could promise to Adu Tony Hyper Port to Magdi Hydragasu already Mana Ikogi is state Shikidamakta Peter Kiba Torokiba Highways Development Gibu Hyro Aduga airport Gibu Hyro Fly Kanogi helicopters whatever Mana to give Mayam to show them later Aduga Hayang Makti Mana Sisi Tony have the lock Amudamande Magi love and care duni just short timings than Hamu January Tada Lamdangarini Aduso Amukso Hujiksomo Lakpidana Toriba Prime Minister Amoina Norris or particularly Manipur, the Magi frequent visit, frequent care to Budo, Madugi, Nungai Badu, Adunida Maruibadi. Issue is a issue the word the Modi Hogani as later. Moint or Manga Manipur, Nasi Waramiba, Putariba, Mior Minegi Hiro, the border Gihiro, Cape Ki, ILP Hiro, Moing Atani, Moidi Labam, so talk to them in issue Haradi. Nakal Amaramda, Paumising na Hangba Wahangi Pakumda Chief Minister na Handa Chemical Asida, Isuda Orabadi Congress, Hogutingai Sublay Late, Makogi Matam the border issue, Mihat Mipun, ILP na Singba issue Sing Lake Kibane, BJP na, Miyam Biafanaba Tauruba, Tabak Singda, Miyam Lakani, Isuda Lakroy Haike, Handak NPP na Toriba Asisu, Asyangba Democracy ne. Langak Yawin Narabasu, Makoina Apam Pongdok Sabani, Tawatabo, Kariguma issue Amade Hector BJP na Lusingba government, Asina Kari Tokibagi Hybidumati, Miyam na Kangi Haike. Like Naragasudum, Yanadaba Haidamadu, NPP Nataru, real democracy, Moy Apam Moy Pongdok Sabani, but any issues that BJP led government Manipur, the lady Basina, Kari Tokiki, Prasana Kangina. We never isolate NPP alone. We never isolate NPF alone. We never isolated ourselves, BJP alone, from the issues. Issues we jointly were already taken up, and we will fight together. The real democracy. Prime Minister Kongsat K. Mangunina Manipur Police na Imphal West Samadi Iskip, Akoy Bada Akamisek Sintorang Lokotuna Lakpaki Sarukama Wenangasi Ayuk Angan Bada Imphal East District Police ki SP Zogas Sandra Habuzang Yamiyang Makada Imphal East Commando Amati Nupi Police Town na New Chekon Tribal Colony ki area da Ayana Yada Musing Labra Hanati Buhumigi Tabak Chakre. Nupi Amadi Nupa Yaw na Mioy Sam Humdraga Mari Amam to Ena Wahang Pahong Sataraba Matungda Nupi Ama Amadi Nupa Ani Yauna Mioy Ahum Masaga Saktak Se Sabzana Yaw the Badigi Makataba Wahang Pahong Satanaba Porong Part Police Sinakre. Amoram the Imphal West District Police ki SP Megasandragi Miyang Maka the Imphal West District Police Commando Nangasi Ayuk Langtabal Purama Kong Sing Maning Iroi Senba Maning Laikai Ningombam Awang Laikai Amadi Sangai Progi Mafam Singda Aina Yadaba Mio Sing Labra Haina Tibo Humbagi Tabak Satakre. Bharatiya Janata Party ki Kuntanipan Suba Foundation de Tharam BJP Manipur Pradesh na Sindhuna Kanchibudileba Party ki office da Pangchokre. Tharam aduda Manipur Pradesh ke President ke Bhavananda Hanagi President Mainam Bhoro Nandu Singhduna BJP Linkhatlamba Din Dayal Upadhyay amasung Syama Prasad Mukherjee ke photo da leisukat ke M Bhoro na hande chemical asida lab party sing alliance syamba loina na satharakliba thabak singda mi paiba karisu leite BJP henama pangal kalhanana ba workers sing na punna khona se haike State President ke Bhavananda na lising masampan maudra da safong kiba BJP na ngasi Sai Kunchagani Pan Integral Humanism Haibu Wakalolda Chatuna Center da Tam Anirak Langak Semangamle Ahum Subatam when Handak Amuk Sem number Torang Tori BJP Waka Singna Ahal Orba Leader Singna Sem number Amasungak Lamba Wakalol Kaidana Chatuna Hena Mapanga Kalhana Mapung Fana Taudang Lominasi Haiki. Tielo matam sida luksang sinna pairamba Congress sibo khina nathairam laga inthoklam laga Bharat pummasi oina khoina sarkar se paiba ngamakanda Congress book Bharat na khoina chokthong na haiba ngamsi nation first
party second self third kind of law is kai maram gi no akoi ahalaman sing na thambiramba parampara moina chanaramba nasi bharatiya janata party na kari ki damukta subjung wangkhalei bis kai gi maram gi no akoi gi ahalaman mayam sina moi gi damukta ni khalaga kari ma thabam da tawrum de party gi damukta natraga country gi damukta ni khalaga thabuk tawrum tarmu mayam de nasi mayam na thaje bi matung de ne ba khoi nasi chakulap ngam bi Wabagai Gram Panchayat amasung Kaira Gram Panchayat ki Upa Pradhan yauna Ward Member Taragamapan BJP da sanglakre Makoibo BJP Manipur Pradesh ki office taramna okre thorum adu State President ke Bhabananda National Spokesperson Nalin Kohli State Vice President T S Basanta su saruk yakhe ke Bhabananda na BJP ngasi di malem ki khwaidagi sawba political party ama oibaga lwenana party ki leadership amasung ideology da thajaba thamduna nauna Sema member kya sanglakle haike Nalin Kohli na BJP ki lengak amukana lakhanbada state asigi members sing na honabio BJP ki MP ani state asigi su mai pakhanduna miyami kholau parliament yohan mangam na bhona si haike बीजेपी का एक ही मिशन है सबका साथ सबका विकास और नरेंद्र मोदी जी की सरकार उसे लगातार इंप्लीमेंट कर रही है उसी एजेंडा के साथ पूरे इंडिया में अलग अलग प्रदेशों में पूरे देश में अलग अलग प्रदेशों में और यहाँ पूर्वोत्तर या नॉर्थ ईस्ट में अलग अलग प्रदेशों में बीजेपी गवर्नमेंट्स बन रहे हैं उसी एजेंडा से Jawaharlal Navodaya Vidyalaya Sandel ki class 6 ke selection test Sandel Masi amasung More da pangthokre More Government Higher Secondary School da Mahairoi Samri Humpuna entrance test asida sarup yakhi JNB the class 6 tamnabagi entrance test asi Tamelong district ki onase nungba Liangmai Tamelong amasung Khopum center da punna Mahairoi lising amasani taragani pana sarup yadana pangthokhe Ziribam ki onasu Ziribam Higher Secondary School da pangthokhi punna Mahairoi Sama yang kaitare na exam asida sarup yakhi Oripok Lamboi Khonang Khong veterinary Lekai dige Yurembam Mission Meite ge larik laisu tamnana ba amadi sana khonabagi mioi kya na mateng pangnarakle nakal singzel kawalup amana sahi amage larik tambada seasonana ba textbook notebook bag pencil khungup clipboard na singba mateng pambaga lunena football gi kits cheng hawai sana thakna ba problem kya marum pikre mahana high school gi thak phawba larik tambada sangba masa khudimak lup asina pigani hairi Chief Minister na High Kiba Wafam da Court Taraga Congress ki Wangang na Fongdora Kiba Wafam Thaudang Lejadaba Thawong Mali Haina BJP ke senior leader Kesar na Fongdokre Kanchipur da Labor Party ke office pang thoba pawge mifam amadam hana makha taraduna Chief Minister na Shillong gi angang ama haiba Wafam da yamna pungin sangduna Congress na media da propaganda sagaliba silabak chibani NPP ki maikedi ge wahai ama phawba Fongdok leite Congress ki wakal khanthadana wangang ba thawong tawhaningje Congress na hande ki mikhal asi BJP ka BJP yadaba miyam ani ki marak ki mikhal ni hairi adubo ta signa mikhal asi sakhotba pamjaba Congress ki mayok ta leiba miyam ani ki marakta thengnagadaba mikhal ni haike Lisingama Sanipan Modraka Mathoi Anglo Manipuri Wada Mama Lebak Manipur ki damak thawai katkraba ya school lakpa amadi sangwesna ani ke ningsing torong se thawbal athopom de leiba ningsing kubom da pangchokre ya school lakpa and sangwesna Memorial Committee amadi Justice Committee Lisingama Sanipan Modraka Mathoi na sinduna pangthokiba thoram aduda committee ke chairman Ais Ibotombi Kuman ya school lakpa ge masu RK Loken Manipur Human Rights Commission member oramba RK Rajendra Susar yakhi Atopam Kaitel Manakta Lebaning Sinkubam the Laisu Katlaba Matung Atopam Awang Lekai the Leba Ibudo Arong Ningto Sanadik Saning Kombigi Labung da Tarampang Toke United Songcha Memorial Committee Secretary Tomba Amadi Yashkul Lakpa and Shangwasna Memorial Committee President RK Bidyapatina Athauba Mapa Masa Yashkul Lakpa Amadi Shangwasna Ge Matang the resource person Oinawang Justice Committee Chairman Ais Ibotomi Kumana British Ki Kutagi Marepak Maramdam Ning Tambangak Nabokona Balantham da Athauba Anina Laikidaba the Mid Asibo Ningsing Oina Amadi Sakang Hotraba Lami Simuikai Kumnaba Udpa Tangai Pade Kanduna Taramasi Pangtopani Haike ꯑꯩꯈꯣꯏꯒꯤ ꯌꯥꯁꯀꯨꯜꯂꯥꯛꯄ ꯑꯃꯁꯨꯡ ꯁꯪꯒꯣꯏꯁꯅꯥꯒꯤ ꯑꯔꯣꯏꯕꯒꯤ ꯍꯦꯛ ꯃꯐꯝꯁꯤꯗ ꯇꯥꯟꯈꯤꯕꯗꯣ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯒꯤ ꯁꯣꯔꯣꯛꯀꯤ ꯃꯅꯤꯡ ꯊꯪꯕꯁꯤꯗ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯂꯩꯈꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯁꯛꯈꯪꯕ ꯑꯃꯁꯨꯡ ꯁꯛꯈꯪꯍꯧꯗꯕ ꯂꯝꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯔꯒ ꯑꯁꯨꯝꯂꯕ ꯌꯥꯁꯀꯨꯜꯂꯥꯛꯄ ꯑꯃꯁꯨꯡ ꯁꯪꯒꯣꯏꯁꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯖꯁꯇꯤꯁ ꯀꯃꯤꯇꯤ ꯑꯣꯟ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯃꯥꯔꯇꯤꯌꯔꯁ ꯑꯦꯟ ꯐ꯭रीꯗꯝ ꯐꯥꯏꯇꯔꯁ ꯃꯅꯤꯄꯨꯔꯒꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯄꯨꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗ
ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯌꯥꯎꯕꯤꯔꯀꯥꯟꯁꯤꯗ ꯁꯨꯝ ꯍꯩꯀꯠ ꯂꯩꯀꯠ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯁꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯕ Khoidum amadi Pumlen Patki Mahusagi Pibam Kananaba Moramba Maril Tingtokpa Mathau Tari Sizinafam Kangdana Ladiba Pumlen Pata Lambi Sembidabadi Manipur Tangkai Amaginga Amasung Manama Sing Walandana Tamangam Gani Haina Lamdam Adugi Miyamna Fundorokpata Natana Nga Famgi Palda Umorok Taraga Sahida Lupalak Ohumrom Tanmangam Bamiwe Ladamba Tingnare Hiram Sida Powder Mama How's your queen later from sea? Hiangnam Kendri, Manumsan in Palagina kilometer Nipumangaron Lapagaleba, Lamido Maning Lakai, Mapum Sidane, Mapum C, SPF government Kimatamda, Moramba, Marine Havasi, Masiting to Oga, Loktak Patki ecosystem Amadi Magi very free deliver, Patsingi, ecosystem Kanava, Adama Manipurda, Ishing is out in a top on Fumsing State, Chakpi to Reno Putakraga, Kanana with a Makana project Amo in a Paikalaga, Marine City and Bahora money. Chayda Sakta Hingba, one Hingba, Potokti Pang, income the Amkada, Subna the Hemba. Ngadi 100 Chapsan, 100 of Potona, the Ngagi boundary when a cargo pal lady area, the Posay Tab, Alu boys, Moro boys, any tanning Hawaii with how Pang and I have Marang and Lady and has Manipuri Tankam, the Punan personally poor and I have yes hardly. Morokia Ritaze, Lishing Ani Muki Chang Kai. Sidanga Paraga Sunga Pubagi Abasta, what? I think Moroki took a tea and the Pudraga de Akoi Tarubaki Kanani. Ado Akoina, Honaza Vasida, Pubasida, Upai Laitabani, Lambi Laitabani, Nangan the Poraga. Yankong Hamba the Hogalaga, Gadi Amaka Yokshala Basida. Adutana, Akoi Poratin. Hena Puning Sinangai very well upon Manakariumba, Morama Marinsina, Sapsana Ting Tokiba Matamda, Mapam Si, Low Shumuba Yaba, Duga, Yamna Fertile, Manama Sing Tanning among the Tava Matamda, Potok Yam Satina, Pazana Putopum, Pumne Habits Kamangame, Masina High Kunjasina, Kariumba, Masi, Sapsana Nintina, Paikat Piraba, Aduga Lambi Sembi Bataragadi, Manipur ki Chinjaki Mipantangiba, Mapalam Dagi Manama Sing Pusilaiba, Sumba Yam Luba Lebaki problems. Sapsana ko mangam gani have selam dan zhi prajasing apamani thajabani Ithai bhes lak pasina manghal lise kari kari manghan ge bo phausenge abasa mangre isingda thingkat lairabanina ko haji maramba maril khoi nongyai khongaina lairi da makha da tagi dawani mone tengthok piraga di sile sauri be singse da makha da haida khragadi lambi thola su khudong chani eni lawbu urasu khudong cha loi phangane ba ikam laire hauda laire nga da laire ngon gi mana masing kobi alu hawai moro loina makhal laire ado lambi haba lambi sina pharagadi aigumba lising thola aga koira kaneba adu eragadi Manipur ngasi awat pa lairiba thabak phangdabi abasta mayam lairise suba nombagi khudong chabase lairagadi mayam se khara makhai saphani ko Pumlen Pata Tangaga Farm Toroga Hingiba Myoisingi Kolause of the Tankibaduni Hiram Sida Sinjakam Pantangdanaba Manipur economy Hingalanaba Adu unemployment sector solved over the Matim whenever Gamena Kari Miyang Sangapage Habadi Miamna Yemiki Batari ISTV News Kitamak Song Tama Buigaluna Pautan Zeba Richard and Jan Pumlen Pat Masaga Sahi Tara Kakta Ngai Di Nipi Masa Amadana Tabali Sasat Kibami Ama Special Just Spokesman Sanapatina Sahi Taret Kaisum Sanga Tabak Suduna Tamnaba Amasu Lupali Sing Tara Fine Kinanaba Wayal Pikre Padok Pikrabami Asigi Maming Lal Bahadur Kabru Lake Hadagini Mamang Sahi September Kunga Matogini Midanga Todok Asitok Kibani Victim Compensation Gidamak Lupalak Tara Makai Maile Nabasina Pinanabasu Kona Kanganki How's the Pau Gamartana break Amatang Lominakisi Paradise Para Fruit. Paradise Para Fruit. Have a sip
and feel the difference. Eastern Motors ki nauna hangdokjariba digitize oiraba Maruti Suzuki Arena showroom da miyam gi damakta thamjariba facilities kudong saba sing asibu amutang lengsin biraktuna experience the view amadi Eastern Motors na pizariba services sing asigi kudong saba amutang lobiyo mayam su lengsin birau Eastern Motors na mayam butaram na okjari ngaijari. Advanced Coaching Institute, Nagamapal, Lamabam Laikai, near Rims Road, opposite Koirenge Auto Parking. Admission offered, Quaketil branch, Thiam Laikai, opposite to Fortune School. Foundation course for 2019 says class 6 to 10, BOSEM and CBSE 4 to 8 April 2019. Separate boys and girls hostel, van service, only 35 students per class, limited seats. Jolip, 100% natural syrup, amasung capsule. yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singi damakta jolip capsule chabiyu ima pirol syrup anatra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt tu lupsillo masigi step macha asina higi langsingbu phajahanduna machu mamen su thokanni adudi comfort na torisi karino fajanaba amasung machu mamen thohan mani comfort after wash apik pa khongthang ajoba thabak break tungda makha taba pau pizari sajibu noma panba maitai ge sahi hoba cherabana lakpada manipuri chanura laisem marup masa leimana miyam dia pha pau je piri Delhi ki Manipur house su sahi hoba Sajibu nongma panba cherabagi tharam pangthoke Delhi da leiba miyoi kiana cherabagi tharam ajuda saruk yamina duna punna acham masalen amasu saminaki Sajibu nongma panba maitai ge sahi hoba cherabagi tharam harotyana pangthokli maitai ge yumthong singda mathel lokoi semduna yumgi thongal da kathokjuna sahi gi aphaba pibinaba thoniki mase masan oiba singasu mabung singda kudol pot piduna nunga yaifana leidana ba thawzal piki Maitai Singh sahi hoba sajibu nongma panma cherabagi tharam border town morida su maitai gi yumthong kuding da pangchonaki nungthil gi matamda ima kondong larimbi gi khubam da satuna ira thongni pangchonaki Handak pangthokadriba inner amasung outer gi lok sabha mikhal asida maitai aikoi hingdaba yadi haiba wakhlol ga loinena ST list salalu haiba wafam asima yek sengna amasung puksel sengna sogottaba political party amadi candidate vote pifam thopra thokjabra haibudu Wakal munna khalaga firep lominaba schedule tribe demand committee of Manipur na phongdokle sahi manga da amutang lakpa aikhoi gi hak tungge sarol gi yanglaga sumna season si haire Yelhomi meite sing sahi hoba sajibu cherabaga mari rena sahi khuding gi letna chatharak pa cherabaga yafa pauzil pubugi pandamda kangladi gi maiba singduna mai lauraga chatpa maira khongsat nambol kaithil phawba ngarang Kanglai inat yokot pelup na sinuna pangchokre lupke thongme nopa nopi amadi angang samayang khaidoma nat ki phizol setuna nungthil pung ani tabadege kanglada laning la son pangthokla ba matung maira maibi singla ba matung khongsat adu hauke lupke lusing porel en goberdona anoba sahina lakpadalam da masha tangdu laita ba sakotpa yelhomi phurup sing nungsi chanana laiba orasno haide yang chairau bodaba nong pam bisi mangwena Kanglagi siangaba lai pam laindagi koi maira si sukhalaga maira sing maiba sing aga lauru daga koi number ni kanglai na dokapallu number na sinjaraga pam jida koi lai rendi ji da tunjeri ni na koi sidaroba maitai gi khunai je mutang daukhanaba amtang hoganaba haibigi yauda sagachaba dumba maira gi ngasi ayuk nongpok sengmai police station gi manung sanba mayai kaithel dal laisabi ama thori yanduna siramle laikhidrabi nupi adudi khumuzam bebisa saitara gani pan apokpa basanta ningel maning la kaidi gi ni haire ISTV news da phangba pauda laikhidraba bebisa ngarang imung manung khana saina bagi thokdok thokraba matungda yumdige thokibadigi hanjil laktabana imung manung gi miyo singa thibada ngasi ayuk angan bada thori yanduna lerambani haire police na asiba haksang adu laukhatlaga jenims ki mokta thamkhre Pesimayo mani maitai miyamna loitang mani haraga khangnaba saknadaba lila ge artist ngarang loitang kuno mamang laikai da leiba mayum da laikidre masaga sai humutra tare sukre mahangne hingningai matamda maming daraba sumangela kaya marum yawrambagi mathekta Manipuri cinema da su achawa thaudang lorame
Mars Kungamari dagi Kungenipan Fauba Gawati Indira Gandhi Athletic Stadium Sarusa Zaida Chatekiba Ahanba Northeast Master Athletic Championship ta Manipur gi Master team champion oirakle Manipurna championship asida gold medal Nipu silver medal Taragamari amasung bronze ahum lauki Assamna team runner saptaki Hajiro Shilakpada Maruba Pau Amukahanna Hengdep subdivision ki lenga ki official sing office ka da badagi Punjab sing da kudung sa da basauna mayuknare amasung hayeng Imphal da prime minister lakaduri ba khonse ki damak sem sabasi minister na yengsin khe hausi fabu ki dipijari ba paw matang aselo sinjare miyeng tabiri ba mayam punama puso amukana rumjari